ꯑꯩꯒꯤ ꯃꯤꯡ ꯂꯣꯌꯥ ꯈꯨꯃꯟꯆꯥ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯋꯥꯡꯈꯩ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯑꯗꯨꯒ ꯐꯣꯔꯐꯥꯗꯔ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯊꯥꯡ ꯁꯥꯕꯁꯦ ꯑꯗꯨꯝ ꯁꯥꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯉꯟꯅ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯀꯥꯏꯅꯈꯤꯕꯅꯤꯅ ꯑꯩꯅ ꯆꯍꯤ 9 ꯁꯨꯔꯛꯄꯗ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯔꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯊꯥꯡ ꯁꯥꯕ ꯃꯩ ꯍꯨꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯔꯒ ꯌꯥꯝ ꯉꯟꯅ ꯊꯕꯛ ꯁꯨꯕꯁꯦ ꯌꯥꯎꯔꯛꯈꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯆꯍꯤ ꯑꯩꯅ 12 13 ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯒꯤꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯊꯕꯛ ꯇꯦꯛ ꯇꯦꯛ ꯑꯗꯨꯝ ꯁꯨꯔꯦ ꯑꯗꯨꯒ 2019ꯗꯒꯤ ꯀꯁꯇꯃꯥꯏꯁꯀꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯎꯍꯟꯖꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯂꯀꯃꯣꯟ ꯃꯦꯃꯣꯔꯤꯌꯦꯜ ꯕ꯭ꯔꯦꯛ ꯁ꯭ꯃꯤꯊ ꯀ꯭ꯔꯥꯐꯠꯁꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯛ ꯇꯥꯛꯆꯔꯛꯄꯅꯦ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯄꯥꯝꯖꯅ ꯑꯩꯒꯤ ꯂꯥꯏꯟ ꯁꯤꯟꯐꯝꯁꯤꯗ ꯆꯪꯁꯤꯟꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯟꯊꯥꯡ ꯉꯥꯛꯊꯪ ꯑꯗꯒꯤ ꯑꯔꯥꯝꯕꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯣꯏꯔꯦꯟ ꯊꯥꯡ ꯀꯥꯏꯅ ꯃꯈꯟ ꯃꯈꯟ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃꯗ ꯂꯩꯔꯝꯒꯗꯕ ꯊꯥꯡ ꯅꯤꯐꯨ ꯃꯈꯜ ꯅꯤꯐꯨ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯊꯛ ꯑꯍꯦꯟꯕ ꯂꯩ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯌꯥꯝ ꯂꯨꯔꯕ ꯇꯥꯡꯐꯝꯗ ꯑꯩꯅ ꯑꯌꯥꯝꯕ ꯁꯥꯖꯩ ꯃꯥꯡꯒꯤ ꯇꯧꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯑꯩꯅ ꯅꯧꯍꯧꯅꯅ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯏꯄꯥ ꯏꯄꯨꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯡꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯁꯨ ꯁꯤꯒꯨꯝꯕ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯄꯨꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯟꯖꯕ ꯑꯃꯁꯨꯡ ꯈꯪꯍꯟꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯟꯊꯥꯡꯁꯤ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯝ ꯊꯥꯕ ꯍꯧꯔꯦꯕꯀꯣ ꯊꯥꯡꯁꯤꯒꯤ ꯃꯒꯨꯜꯁꯦ ꯈꯪꯉꯛꯄꯗꯒꯤ ꯄꯥꯝꯕꯗꯒꯤ ꯃꯄꯥꯟ ꯂꯝꯅ ꯏꯟꯚꯣꯜꯞ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯃꯌꯥꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯄꯤꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯝ ꯑꯃ ꯊꯥꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯟꯊꯥꯡꯁꯤꯡꯕ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯊꯥꯡꯗꯨꯕꯨ ꯃꯁꯛ ꯃꯥꯡꯍꯟꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯠꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯄꯥꯝꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯕꯔꯒꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯕ ꯗꯤꯖꯥꯏꯟ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯐꯪꯍꯟꯕ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ